Ahanbamagtada khwai mayambu taramna okchaba loyna ikoknona khurumjari. Ngasisu mahusagumna anawbu wari macha amakak puduna lakjari. Wari macha asigi mamingna All as Home. Wari macha asigi aibana Shadokpam Birjit Mangang National Awarddi. Wari asi hojik mayam punna taminarasi. Icha pokchaba nupa pokpa tanaribasi karigi. Aduga nupi pokpa kangbuchingna Isa nupa amatang yaurabadi hek makhali. Amoromda macha ama phaba jogyadaba miyoi singna angang amatang pokcharabadi hek mahainei ha bondu. Hoine aigi nupi marigi manungda ningon amaga punna manga pulakpa matamda piba ama phaba yaukidabagi thamoi komla masung takhibado hojik su mapung onba yadri. Bundu aidi nupi nabu hena farabra khalida kamdauno no bundu aigina nupa mari nindo mamaduna hek tayong thadokna satkraba matamdagidi pungingche onthokna maning halai. Isa nupi ama phawbo yahodaba aigidi sibada tengthabinaba kana lairoidawri. Masidasu natana isa ningona ipagini haidana saruk tamlakpagi mahawdo aidi phangdrabani do bondu. Kari wafamno bondu haibiriba sibu. Nasa nupa ahanna doktor ni, yai madana deputy director ni, ahum subuduna SDO ni, aduga atonbuduna karne ni haibadaine. Bonduna takpiriba punamak loina sumi. Isa ahandudi quarter laithokre. Thangnaba aniduma yumda laiminari. Aton badumadi miramda posting takhibadagi amuktang langamaga adumak lakhidre. Mahakna lakhidabasi sahi kun hele. Zat onduna leire sithi tharakhi. Makha tana adumak pau khonakidre. Onthokna nungaina chikna leirakraba imung amani. Bondu sumiyamna bebar tawnaramliba matam amagi under secretary Ngasisu miyamna khuraibu mingauduna kok nonaribani. Madugisu mathakta imau ahumdusu laik laisu ningthina hairaba ngakni. Aduga bonduna takpirakliba wafam sibu ngakani punamak adubu aidi ngakte. Aigi awaba paudamse kauthoknaba isa nupi ngakta bokpa bondugina kamdauba. Aigidi bondu yamba yamdaba pinsil lupa lising taramok asina mamaga aiga adumak hentokna konajay. Isa nupi mga sina atopa jumnak sagay dalay krabasu mama amadi aina saninginda haikiba henjang purakpana hekta mahali. Tuidok na awaba layte narak yaklaba matamdasu imak nupa singna punamak togay sing pui. Bondu nangi punsiga aiga nongdon korauga malem imaga laknabagum pangkakni. Bondu sa isingi matangdi karam tauriba. Nongmage makoy anigi palini. Moy tamo karino amadi khana hawna phaiko. Karino ni hayune. Ataygi nateda. Ado karino hayo haibani. Aidi pabungse aikoina seba tawbusi kaya maning tungangadaba mande. Aduna inaw SDO ga punna adum chajarasunu. Wafamsi moy tamona amukta hawdokpiyudana. Karino nang nangangidubo. Mahaksu aikoiga adum punna chaw haraklabadi kamdauba. Khangde aidi magi seba tawbudi ngamjaroi ko. Karino na nangna ngangibudubo. Ipasina aikoibu pupirambadaginine. Ngasi aina deputy director oina hingamlibase. Hayeng nang aigi isana amuk adu oiradi kamdauba. Kadigi tawjarunegene isana bo. Tawnuko nang harisini. Moy tamona haiba ngamdragana aina hekta haige. Ngaikoda nang bo. Ho inaw karigumba amata haige. Kari tapi kadaba ise. Ataygi nateda pabungji nagoy ga thangai sengna adum samin naro.
ꯑꯩꯈꯣꯏꯅ ꯇꯧꯕ ꯁꯦꯕꯥꯁꯤ ꯄꯥꯕꯨꯡꯅ ꯃꯅꯤꯡ ꯏꯊꯨꯡ ꯊꯨꯡꯗ꯭ꯔ ꯃꯥꯜꯂꯦꯅꯦ. ꯀꯔꯤ ꯋꯥꯐꯝꯅꯣꯗ? ꯏꯆꯦꯒꯤꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ. ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯊꯣꯔꯛꯂꯦ. ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯇꯩꯃ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯄꯥꯕꯨꯡꯁꯤ ꯅꯈꯣꯏꯒ ꯃꯇꯝ ꯈꯔꯗꯪ ꯂꯩꯃꯤꯟꯅꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ. ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯕꯁꯨ ꯌꯥꯏ. ꯀꯔꯤ ꯋꯥꯐꯝꯅꯣꯗ ꯏꯇꯩꯃ? ꯏꯇꯩꯃꯅ ꯇꯨꯝꯕ ꯇꯟꯕ ꯇꯤꯡꯈꯪꯒꯤ ꯐꯃꯨꯡꯗꯨꯗ ꯅꯅꯥꯎ ꯇꯨꯝꯃꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯒꯤ ꯋꯥꯐꯝ ꯅꯠꯇꯦ. ꯌꯥꯅꯔꯒꯗꯤ ꯍꯥꯏꯕꯒꯤ ꯈꯟꯅꯕꯅꯤꯗ. 이따이마 고이나 tꯧꯒꯗꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯔꯨꯔꯣ. ꯇꯌꯥꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯔꯒꯦ. ꯉꯁꯤꯁꯤ ꯍꯋꯥ ꯆꯥꯕ ꯆꯠꯄꯁꯨ ꯃꯇꯝ ꯌꯧꯔꯛꯂꯦ. ꯕꯣꯟꯙꯨꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯂꯦꯗ. ꯕꯣꯟꯙꯨ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯕꯤꯕ? ꯄꯪꯀꯨꯏ ꯀꯨꯏꯗꯤꯗ. ꯇꯞꯅ ꯇꯞꯅ ꯁꯨꯝ ꯈꯣꯡꯁꯥꯜꯂꯁꯤ. ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯕꯨ ꯀꯔꯤꯅ ꯃꯍꯥꯎ ꯄꯤꯔꯤꯕꯒꯦ? ꯃꯁꯛ ꯐꯖꯕꯗ ꯃꯥꯂꯦꯝꯒꯤ ꯃꯅꯥ ꯐꯪꯂꯕꯁꯨ ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯗ꯭ꯔꯕꯗ ꯀꯔꯝꯕ ꯁꯍꯦꯟꯕꯤ ꯅꯨꯄꯤꯅꯣ ꯐꯖꯒꯗꯕ? ꯏꯃꯣꯅꯕꯨ ꯆꯥꯅꯤꯡꯂꯕꯗꯤ ꯆꯝꯐꯨꯠꯁꯨ ꯉꯥ ꯊꯣꯡꯕꯗꯒꯤ ꯃꯍꯥꯎ ꯂꯩ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯡ ꯍꯜꯂꯛꯎ ꯌꯥꯗꯦꯀꯣ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯔꯅ ꯄꯥꯝꯂꯤ ꯌꯨꯝ ꯃꯊꯣꯟ ꯋꯥꯡꯅ ꯁꯥꯕ, ꯃꯈꯜ ꯃꯈꯜꯒꯤ ꯏꯟꯖꯤꯟꯒꯤ ꯒꯥꯔꯤ ꯇꯣꯡꯕ, ꯍꯤꯡꯈꯣꯜ ꯂꯧꯁꯤꯡ ꯆꯥꯎꯍꯟꯕ, ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯍꯟꯕ. ꯕꯣꯟꯙꯨ, ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯍꯦꯟꯇꯣꯛꯅ ꯂꯩꯖꯩ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯤꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯂꯩ. ꯃꯤꯅꯗꯤ ꯑꯩꯕꯨ ꯀꯌꯥꯗ ꯕꯦꯕꯥꯔ ꯇꯧꯕꯤꯔꯤ, ꯑꯗꯨꯒ ꯌꯨꯝꯗꯅ ꯃꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ? ꯅꯨꯡꯁꯤꯗ ꯄꯨꯟꯁꯤꯁꯦ. ꯏꯆꯥ ꯅꯨꯄꯤ ꯌꯥꯍꯧꯗꯕ ꯃꯄꯣꯛꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯄꯣꯛ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ. ꯑꯩꯅ ꯉꯁꯤ ꯅꯪꯂꯤꯕ ꯑꯋꯥ ꯃꯩꯆꯥꯛꯁꯦ ꯅꯤꯉꯣꯜ ꯄꯣꯛꯇꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯪꯗꯕ ꯑꯣꯏꯁꯅꯨ. ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯂꯧꯔꯒ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯄꯤꯕꯨꯛ ꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯁꯤ ꯑꯆꯧꯕ ꯄꯥꯞ ꯃꯈꯜ ꯑꯃꯅꯤ. ꯃꯁꯤꯒꯤ ꯄꯥꯞ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯁꯔꯨꯛ ꯌꯧꯔꯛꯀꯅꯤ. ꯃꯁꯤ ꯑꯥꯏꯅꯁꯨ ꯌꯥꯗꯦ ꯕꯣꯟꯙꯨ. ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯔꯨꯅꯤ? ꯃꯁꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯐꯝꯅꯤ ꯕꯣꯟꯙꯨ. ꯀꯂꯛꯏꯗ ꯕꯣꯟꯙꯨꯒꯤ ꯃꯄꯣꯛ. ꯈꯪꯗꯦ ꯕꯣꯟꯙꯨ, ꯑꯍꯜ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯐꯝ ꯐꯖꯐꯝꯁꯤ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ. ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯣꯟꯙꯨ. ꯕꯣꯟꯙꯨ. ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ, ꯍꯧꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅꯗꯤ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ. ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯝꯕ ꯑꯍꯤꯡꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯅꯈꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏ ꯃꯁꯛ ꯇꯝꯈ꯭ꯔꯕꯤ ꯅꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯅꯪꯒꯤ ꯁꯛꯎꯗ꯭ꯔꯕ ꯈꯨꯠꯇꯨꯅ ꯅꯣꯡꯊꯛꯇꯒꯤ ꯆꯤꯡꯊꯣꯔꯛꯇꯨꯅ ꯑꯩꯕꯨꯁꯨ ꯆꯤꯡꯈꯠꯄꯤꯔꯣ ꯑꯃꯨꯛꯇ. ꯅꯃꯧꯁꯤꯡꯅ ꯍꯣꯜꯂꯤꯕ ꯁꯣꯔ, ꯅꯆꯥ ꯅꯨꯄꯥꯁꯤꯡꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ, ꯑꯩꯕꯨ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯈꯜꯂꯛꯂꯤꯕ ꯃꯇꯝꯁꯤꯗ ꯑꯩꯕꯨ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯄꯨꯝꯅꯃꯛꯁꯦ ꯅꯪꯗꯤ ꯉꯟꯅ ꯈꯪꯂꯝꯃꯕꯣꯏꯔꯦ. ꯄꯥꯕꯨꯡ ꯆꯠꯁꯤ. ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯨꯔꯣ. ꯀꯗꯥꯏꯗꯅꯣꯅꯦ? ꯑꯇꯩꯗ ꯅꯠꯇꯦꯗ. ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯟꯅꯔꯒ ꯂꯥꯌꯦꯡꯁꯪꯗ ꯆꯠꯅꯕꯅꯤꯗ. ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣꯅꯦ? ꯂꯅꯥꯏꯔ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯠꯀꯤꯗꯔꯥ? ꯄꯥꯕꯨꯡ ꯀꯥꯔꯗ ꯀꯥꯈꯠꯄꯤꯔꯛꯎ. ꯄꯨꯝꯅꯃꯛ ꯄꯥꯕꯨꯡꯒꯤ ꯐꯅꯅꯕꯅꯤ. ꯏꯆꯥ ꯑꯅꯤꯁꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯒꯥꯔꯤ ꯊꯧꯕꯗꯤ ꯐꯅ ꯀꯨꯏꯔꯦ, ꯌꯧꯕ ꯅꯥꯏꯗꯦ. ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯌꯦꯡꯁꯪ ꯀꯌꯥ ꯍꯦꯟꯗꯣꯔꯛꯂꯦ. ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯔꯤꯕꯖꯥꯠꯅꯣꯅꯦ? ꯆꯤꯡꯌꯥꯒꯤ ꯐꯅ ꯁꯥꯡꯕ ꯂꯝꯕꯤ ꯑꯗꯨ ꯊꯧꯖꯤꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯈꯥꯖꯤꯜꯂꯕ ꯑꯆꯪ ꯊꯣꯡ ꯑꯆꯧꯕ ꯄꯥꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯈꯥꯝꯂꯤ. ꯀꯔꯤꯅꯣ ꯁꯥꯏꯟꯕꯣꯔꯗ ꯃꯔꯥꯡ ꯀꯥꯏꯅ ꯊꯦꯠꯂꯤ. ꯏꯪꯔꯦꯖꯤ ꯃꯌꯦꯛꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯥꯔꯤꯕꯁꯤꯡ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯤꯠ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯃꯃꯤ ꯁꯥꯃꯤꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ. ꯄꯥꯕꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ. ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯃꯥꯡꯒ ꯃꯥꯟꯅꯗꯕ ꯃꯇꯧꯗ ꯆꯦꯟ ꯆꯣꯡꯕꯗꯨ ꯎꯖꯔꯒ
ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ? ꯑꯩꯈꯣꯏ ꯌꯧꯖꯔꯛꯂꯦ, ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯩꯖꯔꯦ, ꯊꯝꯕꯤꯔꯣ, ꯌꯥꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯨ꯫ ꯑꯍꯟꯗꯨꯗꯤ ꯌꯧꯕꯤꯔꯛꯂꯕ꯭ꯔꯥ? ꯒꯥꯔꯤꯗ ꯐꯝꯍꯧꯔꯤ꯫ ꯑꯍꯟꯁꯤꯒꯤ ꯑꯁꯦꯡꯕ ꯆꯍꯤꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯤꯡꯗꯪꯒ ꯍꯥꯞꯄꯤꯔꯒ ꯅꯥꯀꯟꯁꯤꯗ ꯁꯣꯏ ꯑꯃꯇꯪ ꯇꯧꯕꯤꯔꯣ꯫ ꯑꯍꯟꯗꯨ ꯁꯤꯗ ꯀꯧꯁꯤꯟꯕꯤꯔꯛꯎ꯫ ꯑꯍꯟꯁꯤꯒꯤ ꯁꯣꯏ ꯑꯃꯃꯝꯒ ꯔꯦꯖꯤꯁꯇꯥꯔꯁꯤꯗ ꯇꯧꯕꯤꯔꯣ꯫ ꯈꯨꯔꯥ ꯁꯣꯏ ꯑꯃꯇꯪꯒ ꯁꯤꯗ ꯈꯨꯕꯤꯒꯤꯅꯤ꯫ ꯁꯤꯗꯅ ꯁꯥꯈꯤ ꯑꯅꯤꯒꯤ ꯇꯧꯕꯤꯒꯗꯕ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯕꯨ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯃꯇꯪꯒ ꯍꯥꯞꯄꯤꯔꯝꯃꯨ꯫ ꯌꯥꯅꯤ, ꯏꯖꯔꯝꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯦ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯌꯧꯖꯔꯒꯦ, ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤꯗ꯫ ꯇꯌꯥꯏ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯊꯥꯡꯗꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯌꯥꯏꯒꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯌꯥꯝꯅꯕꯨ ꯐꯖꯩꯗ꯫ ꯈꯨꯔꯥ, ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯨꯕꯨ ꯀꯔꯤ ꯊꯣꯛꯅꯕꯤꯕꯅꯣ? ꯃꯈꯣꯏ ꯑꯅꯤꯅꯕꯨ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ? ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ, ꯈꯨꯔꯥꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ? ꯑꯍꯥꯡꯕ ꯃꯂꯪ ꯅꯣꯡꯃꯗꯣꯟꯊꯛꯇ ꯄꯥꯏꯔꯝꯕ ꯃꯪꯂꯨꯝꯕ ꯅꯣꯡꯒꯤ ꯃꯄꯩ ꯃꯄꯩꯁꯤꯡꯗꯣ ꯑꯉꯥꯡꯕ ꯅꯣꯡꯖꯥꯎꯕꯤ ꯃꯍꯥꯛꯅ ꯉꯝꯅꯃꯛ ꯃꯥꯡꯈ꯭ꯔꯕꯗ ꯃꯅꯤꯡ ꯇꯝꯅ ꯆꯨꯔꯛꯈꯤ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯀꯨꯝꯒꯤ ꯅꯣꯡꯒꯨꯝ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯆꯥꯅꯨꯄꯥ ꯆꯔꯣꯡ ꯄꯣꯛꯆꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯍꯩꯔꯥ? ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ꯫ ꯃꯐꯝꯁꯤꯕꯨ ꯀꯔꯝꯕ ꯃꯐꯝꯅꯣ? ꯈꯨꯔꯥ, ꯌꯥꯅꯤ, ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ꯫ ꯑꯗꯨꯕꯨ ꯈꯨꯔꯥ, ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ? ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯨ꯫ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯣ ꯇꯩꯊꯣꯛꯄꯤꯅꯕ ꯀꯅꯥ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤ꯫ ꯑꯣꯍꯣ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯔꯥ, ꯀꯞꯂꯒꯅꯨ, ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤ ꯁꯤꯗ꯫ ꯑꯩꯕꯨ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕ? ꯍꯥꯍꯥ꯫ ꯈꯨꯔꯥ, ꯃꯐꯝꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯜ ꯑꯦꯖ ꯍꯣꯝꯅꯤ꯫ ꯈꯨꯔꯥꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯂꯦꯡꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒꯗꯕꯅꯤ ꯑꯩꯕꯣ, ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯗ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫